Maroiba pausung miyamna tentak na thamjagi Chief Minister amasung Council of Ministers singga ngasi Mipham pangthokadawri. Taraga taruk suba Finance Commission gi Chairman Arvind Pangariana lusingba mi taraga nithoy saba commission asigi timma mangasi Imphal thunglakre. Hayeng Chief Minister amasung Council of Ministers singga unagadawri hari. Arvind Pangariana lusingba commission team asida member oina Ajay Narayan Zwa Any George Matthew amasung Manos Pandai yauri hari. Thajane oiriba pawmana team masina heng Manipur gi Chief Minister Council of Minister amasung Manipur government ki makok thongba officials sing unaduna English sing ni taraga taruki April amadigi hauraka lakadoriba sahi mangara pangthokadaba tungan scheme amadi project sing gi matangda khanarba yai haina su thajane oiriba pawsna pali. Atopa pawmana minister su MLA singsu Delhi da mathang thomjinakhre. Chief Minister Nongthomam Beren Lauthokpa Pamba BJP gi legislature mayam ama mathang Delhi da thomjinakhre hari. Makhoi gi manungda Manipur Legislative Assembly gi Speaker T.A. Shetabata amasung mahut Minister Yumnam Khemsan su yaukre hari. Minister amasung MLA sing mathang Delhi da satnariba sing gi maram sapsana khangmangamdi. Adumapo MLA sing kakiweba WhatsApp group amada makhoi masel sinda paudanaraga wa ngangnabigi wapam amadi sinbung oina mathang viral satlakli. MLA amana khongchat adugi matangda irakpa warol amada speaker Shetabata khumlakpa pakhom adu BJP gi lusingba kyana makhoi su ure haina phongtoknarakli. Panmayabadi haukiba thada BJP gi legislature taragama pana khuyek piduna CM sindoknaba Prime Minister da thawa memorandum ama social media da viral oirakhiba lekhrabani. Lusilakpo na tendakpa pawmana Assam Rifles IG Conference Shillong da pangthokre. Ngarang digi ngasi phaw sathakhiba AR Inspector General Conference ado Assam Rifles ki Director Generals Lieutenant Generals Vikas Lakhera ABSM SM na mayai phongki loinana DG AR Headquarter ki Staff Officers sing Formation Commanders sing Battalions Commanders sing sarwyakhi. Mapung oina conference adu Assam Rifles na pekhaliba amasung tawriba thabak singi matangda khana nainaba loinana new generations weapon system amasung military equipment sing acquisition tawbigi roadmap sem sab apunbagi oina hena thabak tawba ngamna formation amasung unit singi marakta magamaga tadok sin tawna amasung khangminana bamadi sifai singi training amasung skill development hena yengsang bahaibasida hena kupna khana khiari. Hauziki sing narakliba mawang mataw asida force asigi rank punamangna professional oina ningthina mathau pangthokpagidamak Director General na apianba amasung nungai phungdokhi. Indo Myanmar border ngamkhaida security amasung CCT ngakpa haibasi yamna maruoiba amani haibigi wafamsu phongdokhi hari. Manipur top channel gi maikaidi gi maruoibi ipausung myamna thamjagi hanbada drug yonba chaba madi identity lolaga nupi angana karan tabasung thidoktuna warakadawri. Social media khutang furup sing gi marti yengthina na ba silibasing cyber crime gi mateng lawdun serak fungani MMWO khuna gi mek sing drug yon ba saba madi identity lo laga nupi angana karan taba sing thidoktuna miyam khangna warak minaba haina lepnari haina Manipur Maitai Pangal Welfare Organization MMWO gi Secretary General khuthaibam Wadia Hasan thadorakwa chirolaman haidi Chirolasin hai Manipur Maitai Pangal Welfare Organization haukiba numit tarani rongi mamangdagi social media ra tungan ba masak maming rotpa miyoi khrana lamdam sida khundaminariba kanglupurup singi marakta yengthinarakpa yaba head speeching post tawba madi comment pinarakpadagi madubu kupna yengsilnuna laiminariba purup singi marakta thooningdaba thawdok thoktanabagi lokhatpa khongthangi saruk ama oina Manipur gi kasin koya sin mathungna sattuna MMWO ga Satminari Loop Manipur Maitai Pangal Social Unification and Upliftment Organization Women's Coalitions Against Crime Maitai Pangal Council Manipur Committee Against Antisocial Elements Urup Salanpham Village Protection Committee Urup Khunau Village Protection Committee Sekmaizing Khunau Konuma Youth Coordinating Committee Village Protection Committee Khelakhong Kanglaipak Minority Welfare Organization Minuthong Hata Golapati Athletic Union Rural Socio-Economic Development Organization Kiamgai Muslim Youth Development Association All Mayang Imphal Muslim Youth Development Organization Youth of Maitai Pangal Manipur
Maitei Pangal amadi Maitei Isil Inausingi local leaders intellectual CSO amadi Arambai Tingol gi Isil Inausing yauna unaraga khana nainaraba matungna khunai gi mahiksing drug yonba drug chaba huran chinthi huran pot yonba saning hanba identity lolaga nupi angang na karan taba social media da natai sada ba post tawwa nupi nupa aron mamari lainabagi video social media da upload tawwa pharmacy singna prescription yaudana nauri bangang sing nisa oina sijanaba yaba drug ki item sing piba mioi sing thidoktuna miyam khang horak minaba haina horak rongnade MMWO amadi minari balup singna maitei pangal daba khul singna awareness piragani roina social media sijanari singna social media bo lana sijanabi gano roina social media bu lana sijanaduna nungsinana laiminari ba furup cha singi barakta yengthina na basila patarabadi lup asina haksina lobo loina cyber crime gi mateng loduna loge ba oil sa thanduna serak phangana na bohana ragani tongi yombodel oigadoriba hogolakliba naha rol singbu marufungna manganabigi masa oiriba mayai ka bachinjak yoliba sing khudakta tokpiyo mayai ka bachinjak chaba singna khudakta chaba tokpiyo loina Horan Chintiga Madi Dainaba Pot could lay talk lation, Taubushing so, Horapum Kangana Poche Levigano. Horan Chintiga Madi Laina possession gi Sanning Hanmato Vigano. My tapangal is still now sing a sur loop as in a Lorokpa, Hong Tang Shida, Sagat Piu Hain so apple Torokliana, Paus the Makatari. Makasa Tarapoina, the idea of Manipur, its historical evolution, Hibisida, seminar Pangtolagani, Yamkal. The idea of Manipur, its historical evolution, Hibisida, seminar Pangtolagani Haina, Yellow Mi Kanbalup, Yamkal Manipur, Tadora Pasirolaman Haidi. Yamkal Gisirol Sinhai, Lakli Basasat Mapanamasum Tarada, the idea of Manipur, its historical evolution, Hibiramasida, Eboyama Sumang Lila Sanglen and Numini Yoeba, seminar Amapangtolagani. Ahoba Numiki Oina, Ayupung Taramatuyama, the Aroba Numiki Oina, Ayupung Mapantaba, Matandaki Pangtokani. High River Seminar Sida Manipurgi, Sahi, Lisangsin, Sagona, Duno Lerkiba Madi, Mayuk Narakiba, Kau Yara, the Bataudo, what talking a Sigimatanga, intellectual sing Dr. Sungtam, Silaramni, Retired Principal, DM University, El Munindro Research, Dr. Shays, Prioranjan, Retired Professor MU, Dr. Arambab Noni, Assistant Professor, DM University, Kangjam Radhakumar, Retired ISW, Nabakumar, Retired Professor, MU, Dr. Malem Ningthauza, Amadi, MD, Tayyibur Rahman, Khana Singba, Papers Pathokani, Yamna Maru, Eraba Hausuki Matam, the Yellow Missing Manipur, Santi, Lane, Nena, Tana, Hingmur, Tingna Riba, Amadi Mayuk Narakli, Kudong Sadavasing as Yellow Mi Oibisingna, Nalige Matam, the Karama Pibam, the Lerami, Kari Tabak Toram, Sakot Torang, 16 Torang, Pekhatlami, Loina, Housing a Kari Pibam, the lady, Tunglam Sat, Yellow Missing, Oihoga, Pibam Sing a Sigi Maramda, Kananaina Bashida, Yellow Migi, Kang Hairava, Halaman Sing, Ipai Pusing, Imai Bill Sing, Mahiro Sing Amadi, Tuan CSO Sing Sarugiabi, Urina, Haina, Yellow Mi Oidiva, Labak Miamda, Look a Sigi, Makedi Apple Torpagolina, Tung Koina, Aiva Puari, Amasamgatuna, Tamhona Bohona Basida, Asabut Haudang Lominis Haina, Pause Luckily Hainasu, Paus the Makatari. Makasa Tarapoina top Paumana, Kangla Pau editorial Miam the Tamzagi, Langak Patap the Manipur Apun Vasaktam Ngaknava, Sinka Hapa, Manipur Apun Vasaktam Matam Punamaki and Ngakna Tamnava, Kari Taurang, Lokat Kadaki, Hibisigi Matana, Lambda Masida Lady of Political Parties Sing, Civil Society Loop Sing, Intellectual Singamadi Akang Ahi Singoeva, Mipham Pangtokuna Kananaba Matamori. Lambda Masiki Mangzil Taba CSO Singilu Singmusingna, Punakana Nanaba Miam Goeba, Mipham Pangtokuna, Lambda Masiki upon Vesakta Matam Punamaki Axian and Tamnabigdama, India Langak Patap the Manipur Goeba Tonganba, Sinkak article Natagana. Close ama hapnaba logweba kari thaurang lokhorkadagi loina Manipur Legislative Assembly na apun bagi saktam ngak sienanaba donganba singkak ama lengak pathapta hapna warep lauduna warep adu central government thabaga loina lengak pathapta yahonanaba political gweba pressure pifam thui India ki lengak pathap ki article 2 3 amasum 4 yauriba lebak manungweba state singi matang da anau state sing lingkhat panatragana atopa da yaksil hanba haibasida law ki matungina parliamena matik sari haina khanba wafam sing da yumpa moiraga anau state am lingkhat panatragana atopa state sing da anau lam hapsin ba
Parliament semba law gi article 2 gi matungina union asida anauba state sing hapsinba natraga linkhat pa ngamhali matang asida panba yabadi article 2 da parliament piba akhanaba mapangal power ani edudi hanbada state singbu union da yohonanaba mapangal amadi ani subada pumnau nauba state ama semnaba mapangal piri ahanbagi asina ningthina khullinglaba politically oiba kanglub singbu union da yohonbagi wafamni ani subigi asina hana sunglai leramdaba pumnau nauba state ama semgatpagi wafamni matang asida ningsingngai oiribadi article 1 gi clause 3 C gi matungina union asina lauksilamba lam territory edu India gi lam haibadi territory oiri haibsini adubo anaubu lam ama lauksinba natragan hapsinbada parliament ki ayaba lawbigi tangai phadaba leiti adubo India lengakna lauksilaba lam ama India gi saruk ama oijarabasu logi thongda punsin hanabagi damaktai article asigi makhada lam aduda India gi anaubu state ama oina linkhat khiba numitagi lauraga parliament ki oiba logi warep ama lawgani natragana lengak pathap ki article 3 gi makhada lauksilaba lam adu hana leramba state amada punsin hangadabani habisini anaubu state ama lauksinba natragana linkhat pa haibisi parliament matik sare khanba wafam sing igum phamoigadabani parliament na law siamlaga state amadigi lamma set ama laukhatuna laukthokhtuna natragana atop state ani natragana ani dagi hena punsin handuna natragana state amagi lamma set ama phaklaga atop state ama punsin handuna pumnau nauba state ama sembi state amagi pak sawba hengat hanbi state amagi pak sawba hantan basi state amagi ngamkhai hongdo hongjin tawbi state amagi maming hongdok pasungami adubo hairibasing asi lok sabha amadi rajya sabha animangna president rashtrapati gi ayaba yauna pothorakpa nataba atopa bill amata pothoraktraba matamda oigadabani bill aduda pallipa wafam singduna atopa state amagi pak sawba ngamkhai natragana mamingda akaiba thwaroidabani bill adu president state adu gi assembly miphamda president piba matam amagi manungda wafam aduga mari lainana mot phongtoknaba khangalakani amadi state ki ngamkhai hongtok hongjin tawbu yanabagi mapangal pibaga roinana lam amagi ngamkhai kaihandana thamgani haibigi asetpa wafam karisu leiti article asida palliba wafam singna yumpham oiraga anauba state ama mawong kayada semgatpa article 3 gi clause C da pallibadi state amadigi lam set ama phaklaga atopa lamda hapsinkhibadigi state amagi pak sawba hantarakpagi wafamni parliament state amabu pulap oina kakthatlaga anaubu state ama semba natragana atop state amada hapsinkiba sungami article 3 clause C gi matungina state amagi pak sawba handakrabasu laukthokkiba lam state adu India gi lamgi saruk ama oina adumak laigadabani India gi lengak pathap ki mapangal singasi sizinaduna India gi state singi ngamkhai hongdo hongjin lam state ama phaklaga atop state amada hapsinba natragana anaubu state ama semba ngambagi mapangal asigi khudong chaba lauraga manipur gi apunba saktamda singnarakliba khudong chaba laukiba yabagi phibam leibana lengak pathap MN tawduna manipur state ki oiba tonganba article clause haptuna matam punamakta apunbagi saktam ngakna thamnaba thorang ama miyam maru oina lengana lokhatpam thui law haibasi miyamna semani lengak pathap ki article semdokpa madi hapsinbasu miyamna ngami manipur gi oiba tongan article lengak pathap ta hapangamdrabadi manipur gi apun saktam na singnabagi sang hengalaktuna apun bagi saktam ngakna bulantheng matam punamakta mayon higani Indian Constitution da Manipur gi apun saktam ngakna thamnaba sing article clause am hamna ba khona gadabne heba kangla paw gi editorial miyam da thamjari loisulak poina ma palam gi paw mana Ukraine gi lanmi sing ahan boina North Korea gi lanmi singa khuthokna bawkhre handak ta Russia da deploy tawkraba North Korea gi lanmi sing Ukraine gi lanmi singa ahan boina khuthokna bawkhre na paw gi source sama gi matungina phongtokli Ukraine gi defense minister Rustem Omerov na phongdokkiba wafam amada North Korea gi masing yamdaba lanmi singi group amana attack satarakre Russia gi Kaks region da November 3 da khuthokna bigi thawdo satakibne hari adong oina makoina satakiba khuthokna kibagi thawdo adu limited oina Ukraine gi officials na phongdokli makoina Ukraine gi site ta ason ba leibising adu yengthoknaba attack adu satarakiba mali North Korea gi lanmi sing Russia bu mating pangduna Ukraine lantheng na kibasina sonariba lanasta Sanainaba Phima Mamayun Hali
Malemgi anisuba lanjaugi matungda Russia na Ukraine landarakpadigi Europe ta khwaidigi sauna thokliba conflict asida North Korea gi lanmisingna direct oina yauksilakpa asina lamdam asida thokliba lana hena pakthok chawthorakpu yabigi mi paiba lai haina Ukraine gi defense minister na phongdokhredi ten takna mayam na sum samjaram ge duga hauju ko nadi mayam paus matang sa lusinjarage masum mayam puna no update ngami na channel sigi makai digi sumayang Mipham da makata na thamjari